Election the thawai yaoba mashagita khanba luchingba singna Ema Keithel thugainaba singanu thugainaba siliba MLA sing makhoina famliba chowkri adu teklaklabadi amukhana famba fangloi haina Manipur Keithel nupi marupki secretary L.Memma na hairi wafam asi chahi khudingi hiangai gi tarahumdoini panba numitta pangthokpa Keithel lairembagi fijol hongduna thongni pangthokpagi thauramda phongdokhibane Ema na makha taraduna hai malemda ani suna leitraba puariga sagonaduna laklaba khwairamban Ema Keithel asi manglagadi aikhoi khudingmaki mangjabane luchingba singna election gi damakta magi voter masing yamna bahaiduna mitop miancha sing yelhomi oina hapchinbadage ngasi awaba kaya ama thengnari hairakli Keithel siga puariga sambon haraga istri silai traga dia koi loi mangi istri mang badagi dia koi punang nang ngasi yellow ina ta bana yellow ini hajal laga lamun ge to ni sia aduna koi gi istri imagi pagi to riba thok wa thok sia asi di padog da ganjaraga se jai oina chai jadana miam da khanhan dana si tong dong ni sia ta dong ni se ko loi khanhan laga istri oina thamage re ko oina thamage haidana pathong na takpi rabba wahi du gi tung ni koi ngasi si pakthuk sabani ngasi ge prajamia achaw chang Manipuri MLA singda choina message of the pinning maramni ai kananaba Ema Keithel thugainaba mama obi mache obi khoi punamake apunbagi platform de thugainaba sinbi riba Manipuri MLA oido singdo chokri dagi tra amona chokri phamba pangaroi matung dagi tobiranu